HAWAITHARAK Chabana kari kanai kari karamba component sing yauri magi side effect asina karino haibudige matangdani ngasi LDC na semjeriba video asi hawbudigi loyu phawu yengbiyu follow like share YouTube channel da oragana subscribe tawiramu amadi comment su ibiramu HAWAITHARAK aduda energy carbohydrate protein folate niacin thiamine vitamin A vitamin C vitamin E vitamin K sodium potassium calcium copper iron magnesium manganese selenium zinc lutein asini singba yauri HAWAITHARAK Chabagi kanaba point 13 Khangminashi number 1 HAWAITHARAK Chabana mibigi brain bu phali maramdi HAWAITHARAK aduda omega 3 alpha linolenic acid vitamin C vitamin E gi oiba component sing yauri number 2 HAWAITHARAK Chabana haksang manung du yawba sitharudaba cell sing adubu recovery tawada kanaba piri maramdi HAWAITHARAK aduda phenolic tannin and antioxidant singi compound sing yauri number 3 HAWAITHARAK Chabana haksangi immune system bu strong ohenbata natana manung matam sadana ahal ohenba ngamhande maramdi HAWAITHARAK aduda flavonoid carotenoid phenolic acid and polyphenol gi oiba property sing yauri number 4 HAWAITHARAK Chabana e warpi gi oiba laina bu phanbada kanaba oiri maramdi HAWAITHARAK aduda iron gi oiba compound sing yauri number 5 HAWAITHARAK Chabana nupa amdi nupi animaki phambi cement semgat sagatpada chawba thodang lauri maramdi HAWAITHARAK aduda glycodenine gi oiba property sing marang kaina yauri number 6 HAWAITHARAK Chabana miobiga hatpo strong ohenbada kanaba piri maramdi HAWAITHARAK aduda potassium magnesium gi oiba compound sing yauri number 7 HAWAITHARAK Chabana haksangi saru bone bu strong oheli maramdi HAWAITHARAK aduda vitamin K calcium gi oiba component sing yauri number 8 HAWAITHARAK Chabana haksang da energy piba ngamli maramdi HAWAITHARAK aduda vitamin B1 B2 B6 marang kaina yauri number 9 HAWAITHARAK Chabana blood sugar bu level amada thamduna kanaba piri maramdi HAWAITHARAK aduda glycemic index and high fiber gi oiba compound sing yauri number 10 HAWAITHARAK Chabana cancer gi oiba laina bu namthaduna thambada kanaba piri maramdi HAWAITHARAK aduda saponin and lectin gi oiba compound sing yauri number 11 HAWAITHARAK Chabana ikoina sakibu singbu yamna laina sabu tumhali maramdi HAWAITHARAK aduda high fiber and prebiotic gi oiba compound sing yauri HAWAITHARAK ki oiba side effect asidi ka henjina sarabadi sabu tumgande gastric problem lakali khong hamthagali maramaduna haksangbu phaninge haiduna ka hena sabiganu ngallingai matamdagi hauna ipa ipu singna thambiramlaba sana sabigi sinpham mahi masing asina singba sing asi mangkhigeni haibigi mipaiba aduna maram oiraga lairen digital creator amadi lairen jewelers teamna maitegi traditional oiba sana sabigi sinpham asi preserve tawba darkar tari haibigi pandam amagi makhada blog asi semjabani smart